Hai mayam makan mathian CNN bu yengbiriba mayam punamakpu ahamba maktada thagatpa phongtokchari ngasi asi July gi date 25 Sunday ekhoi miyam gi subscriber singi ekhoi give away lawba loijare mioi ahum khangkatchare mai paglaba mioi ahum adudi video asigi aroibada sungsoi soidana khangbiragani kana kana na mai pai haibadu aduga sengtokjaba amana ekhoi mayamgi mamangda video lottery lawba asi ushadre maramdi privacy policy haiba ama leiba maramna mayamgi database asi ekhoi public to share tawdu nuaijadabadi ekhoi lottery lawba du ushadabni mayamna ngakpigani haina khanjai winner oirba isininaw singna ekhoi na pijariba contact number asida pau phawbirau maramdi ekhoi na adongi full details phangdaba maramna haijagdaba amana haujik manipur da lockdown leiba amadi aikhoina mapanda leiba maramna gift lakpa matamda matam khara lawba jai madugi damakta winner oiraba singna warobiroi khanjai ai khamen je tenu lien de ko yam ko chai ti tan ti da hajre aha nó có chừng lên luôn nè chân nào khi tăng chừng lên luôn nó đi được có chừng lên luôn đâu có luôn nó buồn
Panin dito lang. Mas lahat yun.